maruoiba pau nupi lal ningsing thoram pak sanna pangthok na kre thongna phabi nupi singi maphamda ikai khumnaba utkre amadi open air annual exam cum picnic program ama None district ki ijay drill khongbat manakta leiba rambang jaida pangthokre Jari. Poni TV gi nungthil gi pau midyeng tabiri ba singbu taram nokjari. Hojik pau sandok na pizari. Aikoi gi hak pigadabani haina thongna fanna larik laisugi mangal ningthina udriba ima ibel sing aduna laibak asigi damak thongna leina British ki lanmi singa mungnakhe makoi gi mafam da ikai khumna ba uchari haina ngasi nupilal ningsing thoramda Chief Minister N Birena Fongdokre. Imphal gi nupilal complex ta Manipur government na senduna pangthokpa thoram aduda mahak na makata na haiki government asina Manipur gi nupi singda ahen ba mityeng changduna scheme kaya gi kana ba pina ba hotnari aikoi gi nupi sing yamna wajare I Armed Forces Special Powers Act afaspa 1958 lokthokna ba ihau sagat pa laikai gi maira sangda mapuroi ba amadi macha sing senabada kang marakta yare khibak kaya mayok na duna lakhe ngasidi police na su mara laitaba mioi amata faba punba taude adubu BJP lengak asina fari basi drug ki case ta chenaba leikhidraba mida usit thawoidaba wangang basengni makoi asi maralaiba misa ngaktani haina Chief Minister na Fongdoke ngasigi nupi lalgi thoram asina lakpada Manipur gi nupi oibisingi maphamda Shraddhanjali kachari haina mahakna Fongdoke ngasigi thoram aduda Education Minister S Rajan Singh Agriculture Minister O Lukhoi Singh amadi lengaki maruiba official kayasu saruk yakhe Kuki gi khoi maidai gi khoi nagana khoi amana apun Manipuri oina ngang mi le selatre one India semno khona da kuch one Manipur da rale khoi di magi oi bi sector yam me walk into the politics samasa sanna raga ba fractured da society se kamai na ko kunjin jige kamai na chingtam khangde rural ge adu maidai khangde naga khangde kuki khangde adu degi thol ki ba idea ani nasi ko go to village go to hills chinga madu tamani mako equality in development, not only in development, respect tradition of the people. Award phanga so harau the sajin bani hai bi moi phanga ka ne ya why crew mentality labor pai mai de kare yaw why crew du dia lok ta sai je me mar ka labor aduna Manipur min fishing dai in prices village market ki wor so masing ki vendor commission ya wa na da paisa kharga do so honorable prime minister ki ma khada labor schemes in dor so state ki wor so thangal labor pi low ni wor Khanong pok apunba nupi loop nupi kunai chawkhat lamjing loop Minority Women Development Society Muslim Women Development Association punna sinduna moreda su nupi lal ningsing thoram pangthokre thoram asigi manung channa ima singi oiba lamjel amasu pangthoke numit asigi mapung oiba thoram adu moregi ima kondong lairembi haraubungda pangthoke thoram aduda TH Ibamhal President Khanong pok apunba nupi loop TH Jamuna President Nupi Kunai Chawkhat Lamjing Loop Jubeda Begum President Muslim Women Development Association amadi Nurjahan Begum President Minority Development Society na maru oiba mioi sing oina saruk yakhe ngasigi thoram aduda moregi CS Sosing MCM Ekodom MMCM amasu amadi MSU Technopal District Committee gi luchingba singsu saruk yakhe Nazaduna aikoi bu amuhanna aikoi ni dansi karino haisi da thanjariba asi puna makoi kai puna jeri kasi mirona to bigi masna nupila ngasi open air annual exam cum picnic program ama Longmai for Baptist Church None na sinduna None district ki ijay turel khungbat manakta leiba rambang joida pangtokre lyric tamba hogalakpada ngairiba yauna mahiroi kayana thoram aduda saruk yakhe Sunday School Board ki member amasung church lusingba singna su ngasi ki thoram aduda saruk yakhe
Sunday School gi Superintendent Ningray Lungkamay na hai program asi mahiroi singi pukning wakal nokthok hanaba amasung classroom gi mapanda activity pangthok handuna mental development leihanaba pangthok pani mahiroi singna thawai hakchang yauna games amasung sports tasu saruk yakhe assistant tayo tayo your clock start now. BJP Bishnupur District Committee Secretary Su Oriba Kumbi SCG intending candidate Sanasam Premchandra Sinduna Nupi Lal Thauramga Mari Linana ngasi bike rally ama Kumbi SCG polling station kuntra manga thungna chatkre December 12 Nupi Lal dena lakpada BJP gi luchingba singge yathang makhada Manipur gi thongna fabi Nupi sigi maphamda ikai khumnaba utpa oina ngasigi rally asi pangthok jabani haina S Premchandra na paumi singda phongdokhe Bike sing asing sa garing motorcycle bike sing ang lor na ising bike sing asing mapanda sa bike sing asing pak koi nupi singbu tawlon bebar upa amani koi thongna bu sing thana bu loinana ngasi se koi bike rally ema koi kumbi kendra gi ai puna kam lamdam masigi akum se koi polling station kuntra manga se sin bathungna koi paujen ti bo chacha ban mini lamdam masida la minari ba ire cha khuding mangna ngasi gi adugum laba koi nupi lal haina sing thana ri ba thongna par bai ma sing aduna tawiram ba sing adu ngasi gi miro na kaupadi haiba amadi matam kudi makani sing duna koina koi tabum tokpa leader sing sigi tabulol bebardo tabum to haiba wakolol do Bharatiya Janata Party ki karkata ama oina ai Bishnupur district ki secretary election management committee amadi central committee amadi ai municipal lamdam masigi koi jut singna awda do ni haiba tim sadu asi awza Tampaki Lairiba Assembly Constituency Nifu Asigi Manungda Lamlai na khwaidagi sothaba oire Sotharaba Lamlai Assembly Constituency Asigi Yaipaba Tunglamchat ama semna bagidamak Aingonda Minister Fam ama pibada ayaba piba ngamba political party aduda ayhak na Mikhal Thengnagani Lomi miyamgi punsirol amadi analayeng kanglonda ahong mapurak pagit tangay fadaba lay maram aduna Agriculture Department amadi Health Department anigi portfolio paigadaba Minister Fam pige haina lakpa political party aduda ayhak na Mikhal Thengnagani haina ngasi pangthokhiba ani suba nupilal ningsing thauramga mari lenyana pangthokpa khana nainabagi thauram amada political activist sapam kangleipal maitaina phongdokre loisang ani si piroi hairagadi adugumba party aduda ayhak na Mikhal Thengnaroi aigi mita political party dagi miyam na hena lumna lawi lamlai miyam gi thongna amadi lingjel ayhak na munna khangi lakadori ba Mikhal asida achumbana mai pakani voter lising kunipan khara hena laiba lamda lamlaida senda mantik na daba voter lising tarani tho hena phangba ngamgani maramdi lamlai gi miyam achumba pamba amadi laiba kitamak thawai katpada pamuba laitaba lamdam amani lamyanba hizam irabot ki yawol khongchat mafam sidagi hokibani haina kangleipalna makhatana phongdokhe ngasi pangthokiba mifam asida election resolution Mikhal Yachal haina mingthonba election manifesto haibadi election hek mai pakpaga tawgodaba thabaksing miyam galonyana mamut tana khana lainakhe election resolution Mikhal Yachal haina mingthonba election manifesto asi puduna political activist sapam kangleipal maitaina political party natroga aigi migi khenaba thamdana lamlai gi yumthong khudingmak changduna wakhal taminabat hauragani hairi Thangmaiban Kendra Development Organization Tagdo Lingkhat Kiba Tarani Thoirak Suba Kumon Thoram ngasi Thangmaiban Kendra gi MLA Joy Kisan gi mityeng makhada Kendra asigi lekai gi club amadi organization kayana sinduna pangthokre lamtu iram nala sengba amadi u chara thaba thoram asigi mapung oiba saktam oikhi Tagdo gi member S Dananjoy na hai ngasi pangthokliba thoram asi chahi khudingi MLA gi mityeng makhada lekai gi club amadi organization kayana nupi lal numit ka loinana pangthoktuna lakle masigi pandamdi Thangmaiban Kendra asi laina tina ana ayek laitaba kendra ama oihanbani haina mahangna makhata khi ngasigi thoram adu Tagdo gi member singna achoba thodang logduna pangthokhe
की अयु पुंग तेरे ताब मतमदगी अखोगी थांगमैबन केंद्र डेवलपमेंट ऑर्गेनाइजेशन अखोगी टेगो हारिबा ऑर्गेनाइजेशन असिना सिदा लांगजदुना अखोई ऑल थांगमैबन की होइना असी तारान थोरक सुबा अखोई नुपिलान मिक्सिगा रोइनाना अखोई पांगुकबनी हारिबा अखोगी टेगो हारिबा डेवलपमेंट ऑर्गेनाइजेशन असी अखोई थांगमैबन केंद्र की याम अखोगी तमो कुमुचम जोगी सेन की मियंग मखादा सिंजबा स्पॉन्सर तोबा अदुगमबा अखोगी सही की होइना तंग दिसंबर के तंग 23 हाइबे सिंजेसिदा पांगुकबा अदुगमबा अखोगी सोशल सर्विस अमनी अखोगी थांगमैबन केंद्र सिबु लुना नाना लेनबगी दमकता सतरकबा अदुगमबा सोशल सर्विस ने हाइना नोंगन निसिंजरी पाउगी मरक थना अटेंबा ब्रेक अमा लोमिनसी Tapta Institute of Fusion Music Taiphumgi Makada Taptagi Sai Khaktada Yumpham Hoiba The Voice of Taiphum Haina Mingthonba Singing Talent Hunt 4.0 Lakliba December gi tang kungamari Sokli Singaniga Kungamathoi Irai Numittagi Pangthokpa Hauseragani Episode 9 Sathagadoriba Fusion Music Competition Asigi Winner amadi first second runner up singda pigadaba khudung sava singdi Free the Isai Semba, Record Changba, Amadi Tapta Musical Concert ta Rotation 9 Sarugyahanba Asina Singbani Akupa Marol Gitamak 93621099942 Natraga 6009166 da Pau for you. Organized by Tapta Ven Music and Tapta Fan Club. ब्रेक मतुंगदा तराम नोकचरी खांगाबोक्तगी थौबाल फावबा ऑटो सर्विस तौदुना हिंगनबगी लंबीदा लांथेंगनरीबा ऑटो ड्राइवर थोकचोम अबिरामना महाइरोय सिंगी दमक्ता लेमना सर्विस तौजगनी हाइरी महाकी ऑटोदा तोंगबा अतोंगमल बरा लौजरोय हाइख्रे महाकी पोकनाफम ओरिबा खांगाबोक खुलाकफम लेकाइदा वाफम असि अबिरामना ngarang पाउमीसिंगदा फोंदोखिबदे थाउगी ममल यामना वांगखिबा मरमना गाड़ी तोंगबगी ममल असि खंगवा वांगखलखिबा असना Tungi Yumbiran Oirakadurba Mahiroi Singna School College Chatpada Aduki Matik Awaba Mayok Nari Haida Mahangna Makatana Fongdoke. Mama Mapa Oiba Singna Macha Singbu Mahaitam Chathan Bagi Damakta Gari Atong Mal Hunna Bahot Nabada Asuki Matik Awaba Mayok Nari Haina Su Mahangna Fongdoke. Manipur gi yelhomi sing nuayay fana amasung tangdulay tana laibang ngamna bagidabag National Register of Citizen Act NRC chatna hanaba kongjang jangsinba hauragani haina Indigenous Peoples Alliance Manipur na haikre. Alliance ki convener was Washington making na ngarang Imphal gi Press Club ta paumi sing da haiki Indigenous Peoples Alliance asigi oiba mitham ama Tangkul Avenue gi Community Hall da tha asigi marida Manipur gi scholar singa loina Chingtam gi district leader sing yauna pangthokre mifam aduna khanaraba matungda Manipur da NRC chana handuna yelhomina kanano yelhomina tabana kanano khangdokna ba warep longna ba honaragani haiki Mapung fa na protection tongna ba khongthang lokhat hongda ba tarabadi mathang April fawada United Kingdom da coronavirus ki anoba variant ama oriba Omicron na maram oiduna miyoi lising kun mga dagi hundra mga fawba siraba yai haina UK gi study amana checksin wa thamkre UK asi malem gi atay laibak singa yengnabada Omicron khwaidagi khongjel yangna sandorakliba laibak ama oidi hairi ngarang laibak aduda Omicron gi anoba case satruk thengnaki anoba study asi London School of Hygiene and Tropical Medicine and South Africa's Stellenbosch University ki researcher singna tathakibani hairi Manipur da ngarang miyoi 35 nongna COVID-19 positive oiki miyoi ani sikhi hariba anoba casing asi sample puna lising amaga jamri marfuma thoi test tobada fangkibani haina COVID-19 command control room na fongdoke positivity rate asi chada ama dasmik ama oiki hariba pungpham asida miyoi 30 manga COVID tagi fagalagtuna discharge tawkre COVID-19 command control room dagi thadorak bachirol amana hairi Hauzik state asigi COVID-19 case masing ase lakama ising kumapat jamri maudra taruk yaure loinana sikiba migi masing na lising amaga chamapat marfuma pani Nagaland gi Oting village ta haukiba December marida coal mine da thabak sururaga mayum da halakpa sinmida
Assam Rifles na atamna nongmay kapsinduna micham tarahumdoy tamthina hatkiba thawong adu taraina laude haina lut nipan gi apunba body ama oriba Collective of Civil Society Organizations Manipurna thadorakpa cherol amada fongdorakpa galoinana micham tarahumdoy hatkiba thogdokta tenaba Assam Rifles personnel sing court martial tawduna cherak pigadabani hairi ngasi Imphal fongba pauche singi maroiba pau khariminasi Sangai Express CM Afaspa Lauthoknaba Fireb Hongde BJP gi media in charge sing thauna leigadabani A Sarda Congress Umangda chanagadaba lo lauthokadabani Manipur gi NRC update taunaba ihau sagat kadawri Pokna Farm Chief Minister na state asigi saknairaba sing mayumda chattuna unakre Afaspa lauthokpa haibasi Central Government hana wakal tahanba mathau tai Biren ahanba cabinet mifam gi agenda Afaspa lauthokpana oigani Congress ST demand State na recommendation thagadabani haiduna wakat mifam phamkre nauna taragani pan positive oiki ani lekide Huyen Lampau Lengak na law and order fare hairabanina Afaspa lauthokpiro Congress Manipur gi mapanda layeng bangamdaba heart patient ama Sky Hospital na fahankre BJP gi visesh sampak abhiyan hogre Chief Minister amasung luchingba sing na saknairba sing dagi suggestion lokre khurai gi card holder sing na bank tagi lupa listing kundagi lakh ani faubagi loan fanglagani Susindro Naharol gi thaudang BJP gi visesh sampak abhiyan gi makhada CM na luchingduna saknairba miyoi sing unaba hokre December 15 faubada advertisement gi bill pithok trabadi pau sing phung dabagi khongjang sangsilagani Congress party da sakti sinarabadi ahanba cabinet mifamda Afaspa lauthoknaba warep laugani Hauze aroibada maroiba pau amuk hana Nupi laling sing thauram paksana pangthokna kre thauna phabi nupi singi maphamda ikai khumnaba utkre Amadi Open Air Annual Exam Cum Picnic Program ama Node District Ijay Turel Kuman Manakta Laiba Rambangjayda Pangthokre Pony TV gi nungthil gi pau midyeng tabi be singbu amukana khurumjari